Film da Nouna Khongdarakliba Singna Kathokpa amaga Loinana Manipuri Film gi khong-hou asi Manglomda Changsinaba Hotnagadabani haina malem gi maming leiraba filmmaker Aribam Syam Sharma phongdorakli wafam asi Manipuri Film safong kiba numit ningsingduna stat ki thakta pangthokpa 19 suba mami numit amasung SN Changsine Archive and Museum gi Mari Suba Foundation Day gi thauramda mahakna phongdokhibani Manipur State Film Development Society MSFDS amade Film Forum Manipur na sinduna MSFDS ta pangthokhiba thauram Mari Loinana Aribam Syam Sharma hai Manipur gi ahanba film matam gi Manipur asi kumjali singamaga chamapan humputara nithoi gi ngasi gi numit asida release tauki film asida mahak masamag artist ama oina yaubata natana film asigi music director su oiki film asigi ayamba saru Kolkata da namki adumakpu Bangladesh war na maram oiraga achauba safu ama phangbadagi film asin nambada khudongchadaba kaya mayoknaki Masi pumnamak oiduna su film asi puthokdaba yade haibagi wakalon amada pumnamakna honaduna matamgi Manipur asi release tauba ngamkhibani lamdam asi aramasung culture gi yamna leihau phaba mafamni adumakpu tamsinba amasung haijinba haibasi aduki matek maru oi Manipur gi Film Institute asi ningthina hingat handuna film ga mari leinaba tongan bihiram seng mayek seng na khangnaba Hotnagadabani haina Syam Sharma na makata na phongdokhi Film asida hobadagi loi bhawa ai titles se loin mak maitai meng na thaiba Bangali me amte yaudi English ka committee me ka asina thaba hobadagi loi bhawa loin mak title thaba du an film jo al Manipur da maitai me ki iho siam kanding matam sida film ihan hali ai bi alu ayam koi talented yam wai ko koi talented yam wai adu tambadar kali ai nahin bali Paunai lu tamba ma darkar lei institute ase akoi am phajana ton darkar lei tamdrabadi ujik mi panaba ngamoi akoi na malu na honaga se akoi phajana tambatai loinana masiki finance masikam dorga akoi na hel phajaba mong de film putokpa ngangda ge ase akoi khanba darkar matam yam darkar lei mating government ki mating chu am kan darkar lei aduna yam thawai ya kathokpa loinana Kathokpaga Loinana Changsinaba mayam kan darkali adu matung di choin phane kali ujing na khala lebak si irang wang tabagi nungai tabi wani akoi ju mudu gudi always akoi phajana akoi background yam leba yam fertile besoi ni art and culture gi lamje Thawramaduga Mari Loinana MSFDS ki secretary Sanju Bachaspati mayum na hai cinema haibasi hara kumhai khaknate cinema na Kunai amagi chana role puwari lamitumit amadi matam na chingba pumnamak yoklaga thamlibani masi amarom da hairagana visual history gi kayat amani haiba hainasu lobiyai SN Changsine Archive and Museum asi Manipur gi oina atang balanni state lengang na chalaiba archive amada celluloid film gi conservatory lab leiba asi Manipur na ahan bo oiri archive asida Manipur gi atang balan ama oiriba matam amagi celluloid film kaya liduna thamnaba thawrang tawri Kanagumba shingi mapamda mamangai gi celluloid film sing leiragadi ningthina preserve taunaba archive asida thambiu haina sanjuna makhata na appeal tauki kogi cinema se kogi michamna adagi anamba general public cinema hairagadi khaneli se just entertainment kumhi nungai bagi wakalunda dainam lun lone ado koina khanjari badi cinema is not just entertainment cinema is yamna maruoiba samaj ki maruoiba society ki yamna maruoiba role ama lawi haidi mana history capture tawi aduga khoi huji khoina uriba saktam je chai tara leraga chai kun leraga chai yankhai leraga ururoi aduna sigi saktam je khoina film tawjariba khoina huji film kapi kanda khogi Manipur gi saktam adu huji leriba society gi saktam aduga matam sigi space gi saktam je khoina cinema ji khogi reflect tawi saktam reflect tawdana tana khogi micham praja na kari khalli kari thenari issues kari na mugi life ta kari impact pidi khaiba yamna maroiba role ma lawi cinema sina aduna cinema is just not just entertainment cinema is a part of a visual history that is being recorded in time and space Manipur lenga ke art and culture gi special commissioner M Joy director K Dinamani amade film forum gi chairman Laimigum Surjakanta yauna pangthokiba thoramaduda
Manipuri Film gi khongchatta achoba thodang lauramba laikidraba shingi ningsing khupamda haikat laikat tamduna ikai khumnaba utkhi thauram gi sarugama oina MSFDS ki preview hall da Pangthokpa paugi mifam amada M Joina 13 suba Manipur Star Film Award MSFA 2025 ki mana fanglaba shingi maming su lauthoki